थाना त्याग थोई सैरेन थमोई थोई मेरा की थाने थावल सिना मालिंग की मंगा नाहन मगुम सैरेन की मेरी बगी थमोई की अमम से कोकन तो हुए सब है बा अब सिम से सो मेरा की थाने दी नुम खतनी थमोई की सैरेन की थावल थी मुत बनाई नाम पुनः पूछे सैरेन मुसा नि खतन पापक जाके अहम सैरें ममिंग यौगदौरे इमा से यौगदौरे खितंग दंगाइरे नुंगाई याई पबगी खुंगंग लाक्सनु कलदबा अवा अना की नोंगले नुसे यौरनी टुरल सितंग लागबदी सिंगलोन सितबु लालबदी ना दयक्तबगी लमदमदा सत्पा वारक्लब सुनंगना ओखटकनी अइगी नमदा अदुंगै अइना नवा ओइरिंगै पोबी की बदाई नंगना अइ सेनबी की बदाई करीदा सोई नांग की गतगे नसी फावदसु सिंगमदरी मधुगी लमंदी सत्सी यौगदौरे खजिक्तम मंगाइरे नुंगाई याई पबगी खुंगंग अनीसुब सैरें फजबदी मिट की खक्तनी नुजागी फजबदी ओइब यारोय कैदंगैरसु अखोइगी अपंग नुपा कयाना तानजै नुजाबु मिहौजदुना मिकाजदुना नुजागी फजबदा कलक्पगी मैरीना मैवाइरदुना मांगलगी नुजागी कायकुमनबा करीगुम्मदसु हाटोई नुजाबु मिनुंसी यावदना अदुबु कैदंगैदसु ओइथोक्लोय महाकी मपु ओइबदी हेन नक्सिलगा हेन लाखोखी तरेट सेंजा तिंगदुनसु फंगबा ngamloi माबु कैदंगो नुजागी फजबदी कनागे सुनते लाइबक फरबा तंबा मिल्लु महाखक्तगिनी थालसर नमक उई कोपनो नै काय खुना जाव चरी ngasi manipuri sairen gi numit lisingani sukna kun manga fiction and the poetry club manipur na sinjaduna pangthok chari ba sida athoi beneng bi rakoina phampham lang da lengsin bi ba kai khumna jaraba longjam joy chandra singha president manipuri sahitya parishad akhanaba lengbi rak pasing nongai them kiran kumar singha hanagi convener Manipuri Language Advisory Board Sahitya Academy Thauram Mapu Thaudam Netrajit Singha President Fiction and Poetry Club Manipur Aduga Ikai Khumna Jariba Asaiba Ani Mingoina Panjarabada Yumle Bam Bomsa Lanboi Kabui Amadi Thauram Masida Lengsin Biliba Aibu Kayarak Khana Takpi Tikkiba Ngamlaba Ozaguru Kumnamak Saidengbu Nungsi Biba Lengbi Rakliba Isili Naupsing Umnamak Amadi Fiction and the Poetry Club ki Isili Passing Luina na media ki Mioi Punamaku Aina Amukahna Ikai Kunazava Utsari Ngasi Meragi Thani Numit Manipuri Saidengi Numit Yamna Ning Mungonba Yamaru Eba Numit Amani Ai Ning Eba Warol Karasu Sangai Express ta Pongtok Jagre Madudagi Thoina Ahongba Leizadi Ngasi asi Sairenga Amat to Iba Numit ni Maliangi Sairengi Numit Laiba Tumaina Manipur ki su Manipuri Akoi ki su Pikraba Sing Laiba Asi ki su Sairengi Numit Amal Lai Haibasida Akoi Chauthok Jai Yamna Bienjaba Pok Jai Paseng Namak Saireng Karino Haina Iwanda Hanglak Pataragadi Ai Karino Haibasi Tasing na Khangde. If you not ask, I know. But if you ask me what is poetry, I know not Haiba. Saint Augustine Gili Raba Saireng definition do I adu Hazaba Tamze. Saireng Karino Haibasi I Khangde. Adu Saireng as Yam Namatik Magun Laiba, Yam forceful Loiba. Quickie, Kuri Rolgi Masal Amani Haibasi Dadi, Yam Sena Tazari.
angan ba matamdagi hauna itihaski saitagi kainogi korirol gi masal singi manungda khwaidagi athoiba adu khwaidagi ihal hanangan na tholakiba masal singi manungda saideng ase amani haina pumnamakna yanaraba wafamni pungningi huldagi awa nungai balau kaya konjel kaya thamoigi hulsing pumnamak asidagi saideng se pulakibani haibasisu loinamakna yanaraba wafamni aduna saidengna ngasisu malim gi mafam puting makta thamoi thamoi dagi thok pa saideng gi hulsingna lon amaga handokna duna pungning gi hulsing ase amaga pau phongna handuna malemda nungsiba anmai thajana ba amadi emotional integrity sagat pada yamna sauna mateng oigadaba oisu oiba saitagi general amani haina ina thamjani aruga saidengna ngasi phawa puari gi lamai singda ahomba kaya ama porakre saidenggi asauwa matik magun haiba taraga di social science kaya porakhi khibagi haiba du itihas ki lamai sing hage pada akoina adum thingna jari baduni adum koigi bande mataram haiba anandam haiba bankim chandra gi direct to the yawba lamboi ba khupu amagi isai mayekuna malem pun pichi koigi bharot pumnamaki asauwa ningtambagi yakairol isai ama wahenduna ningtambagi ihau porakpada asauwa mateng ama oikiba manipur gi chingya tamya kachin goya thukna sin koigi sandok lamba adugumba isai makhaladu mayamna ningsingbi ngasisu loinana hijam irabot ki apunbagi isai apunbagi kholau giganu apunbano oini joy ngasisu le konchang sinba thungna nili aduna saideng isai saideng haibase saideng haibase yamna matik magun leiba mathongna leiba saidagi masal amani ai saideng karino khangjadi adubu saideng khara khochin ba som isin ba saideng ani mari dang iba sida ai yamna pamjai pungning ga saideng gi hulsing itilsing lakba matamda phajan punsin bangamde ai gi oina saideng karino haibase khangjadraga su ai ngonda saideng na khangan birakpa saideng gi definition amadi saideng haibase yam langam phangamdaba aduga yam matik mayai leiba yam mangau thiba khomoi amani laidem bi amani haina thamjani karigino haijabada saideng sina kariguma matamda aina numit chuppa phammaga saideng ngaibada su karingta lau yadi karingta aingonda feel tawrakte aru kariguma matamda su yamna ingau ngau na aigi na pada laga hai ani mani dang solami masina aingonda numit chuppa dum adum khalanba aduga iningba phawba adagi khoigi saideng ani mani dang ekta gari khama khosan gi basu yauri kariguma matamda ko sumai tawdana saideng se khoigi masing mason ngaiba aduga yamna tambangamdaba gan machal amani saitagi sumaina saideng iba phaw khoigi saideng gi isau thokle na mayamna haina bidi ngasi su ko ado aphaba saideng haibase ai kaino khamjade ado iba su ngamjadri aphaba saideng di iningi ado saideng gi isau thokpa matamda thokchasanu pungningda lakpa saideng gi hul ithilse phajan biganu ibiu afaba isau thokpa khoigi saideng isau thokpa matamda afaba saideng soidan yaurakani haibase ai gi thajabani saideng isau thokle saideng pabinaba ibinaba khoigi saideng gi laibinaba laite hedana ninghan nabiganu saideng ama iba matamda saideng ama paruba numitta aingonda su haifam khangdana nungaijaba phawjai saideng paruba numisi ja ya numituma adum enjang haukta su yare adum nungaidna adum leire saideng ama iruba numitsi iba mapung phariba numitse aru khenaba mana khoigi matam khari mamang chai yo ani hongi mamang dadi saideng si nongda thanayam yam inga mame hoki saideng ama ibada hapta ama hena changjale saideng si yam khina chang saideng pak loisan bangamdre putchu pak tha bangamdre masini khenaba laise masi ai punsi da lakpa hongba singna poina maswai thabak chinba te dai eno mayam sina oiramgani aduna saideng ibiu losan biganu thamoida saideng gi hul phawpa matamda ikai biganu ithokpiu phongdaba nongmadi soidana phongakani ana afaba saideng puthoknanaba kainoni aina phui mayam da appeal tawjarise ana ibu iragadi afaba saideng haibadu nongmadi soidana tholakani aduga fiction amasung poetry club ki ikwai naw singna yang kanna 2017 dagi leptana pangthoktuna labiba saideng gi numit ase koi saideng ijaningba thijaningba aduga koigi sakjaningba isai sakjaningba kalakar haitare sakjaningba kangbuгумba aigumba haitare sumbasingdadi yam chauna punging thogat piba kaino thodo koigi achauba function amani
अचौब थबक अमनी हाइजगे अदुना फिक्शन एंड पोएट्री क्लब की कनो सी लेपतना अदुम चथबियु लोइना हेना पाक चाउना हेना कनो तौना सिनबो ओइबियु माइ पाकना सिनबो ओइबियु फिक्शन एंड पोएट्री क्लब मतम चुपदा माइ पाकना साइरेंगी कनो साइरेंग इबा वारेंग इबा सिंगु पुनिंग थोगटपा अफबा लुप अमा ओइबियु मसी कतन हाइजरगा आइना पुना मकु अमुक हन्नै कोकनोना खुरमजै लंसिम भेरिबा साहित्य की खोंगलोय पुनम पोई इकाय खोंगलो उचरी इहान हाना मैं थंबन लंसिम लिबसिंग मनुंदा ngasi ikai khona bot khiba saibani ai yabe yule mami bomsa amasung ai marup lanbon kabui ai kai khona uchari aduga ngasi gi thoram masida manipuri saring nimit lisingani kunmanga haiba thoram masi fiction and poetry club masi lebisida athoi beleng bi rakpa oina thoram masi magul hapiriba ai yama longjam jai chandra singh President Manipuri Sahitya Parishad aduga hojok jisu Sahitya Academy General Council ki member oina lebiribani thoram mapu Thodam Netrajit Singh President Fiction and Poetry Club Manipur aduga Professor Samulai Santivala Devi Principal NG College Lampil ai amukhana kai khunbu chari ngarang nahandagi sairengi ithak ipomsi am kanna hori Manipur da pampurungta paulo matamda saireng sidin naba lamyan bi rabot ki matamda bi sairengi samdam naba saireng thibi samdam myam je suklep lep tan pangthok tan le adu myam jing manam de section zero hojik myam punamak saireng saide pari myam se thamoi digi pari saireng ji thawai gi khonjel ne thamoi gi loni ka hati hetu kai thawai gi khonjel ne habon ko hainbam pole habse it's a voice of the conscience voice of the heart not the language of the heart kan lagta it's a voice of the conscience asai digi thamnari ba parba saireng se phongdu iba mayam si yenga adu singba mayam ga academic ba points da sanction jaroi hojik poetry is very much in danger saireng hojik akiba amna khudong thiba chawma mayo magadore 21st century 22nd century si sanction lapo matam sida mayamna AI artificial intelligence se soidana tabiramani hojik aikoi punsigi every moment every day chakli khudumata AI hatang ngaksal gadorba AI na matang chum khudum sachin lai site gi lamdasu AI na achauba mapum makansal le bauji si sering ni misida mari ne sering haijibai wani is not only the risk of poetry short story gi lamdasu novel gi lamdasu playwright mayam gi playwriting dasu adudagi screenplay koigi film ki tarwa mayam sige pumsu AI na loy matang lansin laiba si am dangerous si this aduna yam si aite na hajegi yam san ngang be wari ni AI si kadang yam na kudong thirna oirage bo Pittsburgh University America gi 1787 da likapani asuke matik maming chapa pithibida leiriba koi punsigi hiram khuding maki nainaba yaba subject tambe yaba adumi university dina 2020 da survey am do machine writing sida tiga music writing si 2020 da ma then hata da ikoi dina 2024 da amaga tawa sigi ani sigi survey gi report si uro kam ka ekoi kadai de lady bage have si aduna poetry is at risk poetry is facing a very dangerous terrible challenge against AI kari hage ali survey du to si professor ahum khagni professor ahum sina ai amad rimami khangdare do ani inde mami khangi professor Brian Porter amana Edward Marchari mokoi ni to bisu achile kamai to geda boina sharing myam si local पृथ्वी के अपाव लेरिबा कवि मैम विलियम शेक्सपियर याउरी
Emily Dickinson, T.S. Eliot, Maya Angelou, Rabindranath Tagore, and all she pull up Solomana. Packet was shame with them. Then, I took a chuck manana, I took pop packet, I took a shame. Packets and this. Packets and this put hoga, Karim the Kanga, Karam the King to the me Karda, Pirem. See Seregan is ye more. Seregan is Manunda. AI ni even a canano, human even a karam is put also. Mission put Pungam dear. AI ni even settings in door, I do mean even a hand to Tole. See, a shame money and voice. I do the Gamusu come and together. Messina Iriba had the AI even settings in say, Sini and a barber no I had a level. Senior cannot always say. Aduna, Hojik Kanuna, Santiblan Hagido, Simita de Madame, the son of Kosolo, and not the man, what can you say? Setting up a normal setting, Terenipan, Ibn May, almost an AI who will do the Santibla. Out there, the Karalega comment, human being Masaki Tolka de Monda. I was just saying, Ibn Mamdre. No man, Nini, who mean Hatama, Tama, Mamdeva. But what AI is doing? Same poetry, same things in mana. Second Kragimanunda, Zeralon, Iret Tador Kaneva. It is quite accept of this to Durjamo. AI Eva spit to enough. Young, position, young, with the I am a fast sensing at the fast evolution, fast transformation at the young spit to in a kind of Pamduribra, Natraga, no Hundinba, death, they were saying, doing a quick longer. This is up to us. Mashi akhoi dale aduna serega me ina mohon abdi wakal lupna mare lupna khantha batabni changing torkani arano hi chunthokani amuk pa pungsa di lai no jai tha chahi kya sambe serega yauri ba sini hojik AI gi speak to lehena kon AI ge chujung da banatti hai bo kham sinaina thamjeli bo kham je aduna hojik meaning with saying 2020 the Kara AI Silky Asul Missile. I was 2024 reports the Kamai Harageta. AI is no longer just an imitating, not imitating badly. AI is basically no. Chow database, Mayama Ladiba, Aigi Uriba. Oza Shaitabdigi, short story, Ozara Bandigi, Oza Mayagi, and she couldn't be so very. The typical of our writers, Mamsiki, database of a moment the lady. Other database of the process, Torga, permutation, combination, Toga, Fatum Kapur. Madu, the Hindurga, AI and Lanzale, he is not just imitating, imitate Togan, Natre, Mashi. New be walker level, cutting them up. I know what pot of a big and all like creativity. Something like senior new economic Tinariba and say, Aduna AI never said this. I have been saying significant to mean I had a bomb of the Bini. Aduga, like and Hagale pop the line, has a mean assessment of it. Come down with Horka Kumanda. Sumayam later, Aduna. AI is no longer just imitating badly. Many people prefer its output. See, danger Nicol at least one Puthuri say, find an equal or superior to certain structure, saying structure, saying rhythm, saying Salib, Kumsan Mayam, or the Dixon, she did the AI no angel. Meaning, she ma'am said, no. Aquena, she said, Teneri Baki was in Nan, Rajin like from the team. What line anyone did Palamba, I don't see the points technically points you see Karaka, who talks a senior. I don't know. I know what I can do, my brother. I the conscience of Sini mu advantages superiority of human beings over AI. Mu I know what can Kalaga, I know what can create a woman.
ए दी याउदि मादि सिम्पली डेटाबेस दि लोखलगा एत मान प्रोसेस तो बुथो पखतने बा अदुमुल क्याम साथीरगे एआई दि लेबो डेटाबेस इंफॉर्मेशन से असुकी मतिक याम खरा सुकुंदि म याम खरे हजि कनागुम्बा पोय कबि अमनि इबे सेरिंग से अमनि इबे थई लेरमने बा माना थिम न तर दि कइ खंदे सी डेटाबेस मोन लोइन ले है बा अदुना human की superiority से मानदन थमने कोई ना अनु creativity कोई अनु वाकन सी थादा बताई सिमक का हजनिंग है and the human poet's advantage is increasingly lying in the experiential, emotional, contextual depth that AI does not easily replicate. I'm lying there. adu more information yaman gi dana ko anu go go ning ne si dana lies hojik yam nungai ni si matang yam le ai ni hainu yam le ne sai copyright ki kari ki to ko ka bi yam khangje ba khara le ba ko hojik ai khoina Facebook khangde WhatsApp khangde group to ba thaga le ba mem se adom ki intellectual property nga tane ba ai gyan gi ba adu ba lang ni pokai ne ba adu once it is put up cloud text sang hu matlab da it is no longer yours everybody ki wagi maroina Google Meta ka han me se moi ki wagi ba ka any some agi story am to ba mana atop bam thang ki to da akoi ke thing ngai le to sigi akoi digital literacy se akoi de yaw bam darkar le ri adu personal no sai ha gi me am ga do ai sum ning sen ani se da yes amaga woning sen na ge ngasi sharing ni message da akoi na ngasi launch to ba website se sigi mun do hyperlink khara yaurabra yaudra ai adubati udri hyperlink se hyperlink should be there yang apa website ama geta de hyperlink to se hizama nga hal hai ithar kada hizama nga la award hizama nga gi tip to na click to mutam da hizama nga gi punsi information punama mani ram lai re ma don mo thok pung ba adugi link ma so hapsen na ko se adu this will be a very successful website so manipuri manipuri site ki maram de keno to ba si bai thamjage ai yang keno nangzaro re maram de AI ge human ga ni sim rat leba HOTL HUTL khara lei ye sim am stage da sim am da koina AI se ai ni system ai dictate tar se de ba ya na ba adu ba mo de AI se na da ba koina AI de depend to de AI ni to pun ma accept to yam sa thik re South ki Senai lagi except Tamil natar kem ta khang da bai na luinar pa ama ka magi English ki setting phone ye no pore English ki poetry anthology ba ngon pire adu mama samati Tamil natar kem ta khang nam da ba khang de ba kamain to ngi thule English ki setting dai puthore smai to tongan balloon sim su asuki matik sigi kano lai kudum thina se leire ha bo simai ngasi sering in michida mayang ba famda ai thamjeni aro bidai losin jarge sangjaro sering babu thom sam leri ai na hajin wa fam lei marumdi akoi me ma fam se police ka di no kari hi makha da no just under a canopy of words language loan amsum wahi di fajakarba thakkan haga da canopy se adu makha da nei koina police sini hawji tha thoi hore nghaga thaning fajaba tha do atyadu u phangani thana atyadu thoi saire na thamoi de thoi thoi merani thaning thaban sina malim gi manga nahen mugum saire gi me gi thamoi gi amam su ko han do ge sa hai ba apun sim se amusu merani thaning di num khaktani thamoi gi sharing ni thaban ti mut banai masi ningsing nasi ngasi meragi thanin misida thana magi khongsat ba mapum farai ni adumai tokdana manipuri sharing su manipuri khunai gi puari nat lonsat saktamam su sangam ningsing bagi pukai pudun lakpa adugi khongsat amasu mapum farai thane lois aduna mayam puruna amat toina punma ba dong ngasi su waris maramdi ngasi se
मेरा होक सोंग नुमितनी अदि चिंग तम हाबसे हाजनिंग दे मणिपुर से अमत्ता ओइ हाबदो सिग वाखल से नहोंग येनिंग चुंबो ओइरसनु हाबा वारिसिदा हाजले फिक्शन एंड पोएट्री क्लब को मणिपुर सैरेंग नुमित सिट सिबिदुम हानन थागचरी